Pregnant oiraba Meerolabi nupisingda chabada hena kanaba chinjak khara haijarake. Pregnancy gi matamsida sigi chinjak singse hapchanbibada hena kanaba pi. Ahanbada spinach akoina palak hainabaduni mangonda iron yamna yawbana maram oiraga pregnant oiba nupisingda chaba yamna kanai si chabiba yai. Mathangda akoina beetroot sisu champut oina chaba yai raw oina hingna chabasu yai. Sisu iron gi chang yam wangna yawbana mama oibasingda yamna kanaba pigani. Pregnant oiba nupisingda kafoi chaba pomegranate chaba yamna kanai hai ayamba loina chaba yai maru oina awathabiga kihomga chabigano. Mathangda khoigi lafu tharo sise iron yamna content oiba khoigi banana flower se sise khoina chabiba phai pregnant oiba singdasu de I wat pasingdasu dum seasonaba yai. Sangom mama dum seasona biro san changom singan thakpa yai nga yen yerum sing high protein oiba singse adum pizza bio pregnant oiraga su khoina balance diet oina chabi gadabani hena chabi gadabani angang duki khoigi saruk yauna calorie henbi gadabani oning akpa gumba tawragadi achar gumba dum seasona biba yai. Mathangda kanaba video mo pujarake. Thanks for watching.